illegal immigrants की मतक चप चाब एक्शन लौखटनबा यूनियन होम मिनिस्टर ना अवांग थाकी मिफम कौख्रे illegal immigrants की मतक national strategy मतम अमतदा लेबाक असिदा लौखटपा होनबगी मतंग यूनियन होम मिनिस्टर अमित शाह ना स्टेट खुदिमक की DGP सिंह इंटेलिजेंस एजेंसी सिंह अमदी enforcement body सिंह की ओइ मिफम अम लाक्लिबा जुलाई 8 न्यू दिल्ली मिफम पांगथोनबा खनख्रे न्यू दिल्ली पांगथोकदरबा अवांग थाकी मिफम अदुदा इंटेलिजेंस ब्यूरो IB research and analysis wing information directorate national investigation agency अतै सेंट्रल सिक्योरिटी एजेंसी सिंह की मकोक थोंगसिन सरुक यागनी मिफम अदुदा स्टेट अमगा कोऑर्डिनेशन लेनना इलीगल इमिग्रेंट सिंह मसक खंगतोकपा अमदी मखोय मसा मसा की मरमदा हलनथिनबगी थबक लखटपा हौनबगी मतांग खनगनी हाइरी मणिपुर गवर्नमेंट एम्प्लॉयीज सिंह मतंग कक्तबा सिस वर्क स्ट्रक्चर थरगनी फेडरेशन मणिपुर गवर्नमेंट एम्प्लॉयीज सिंह अमदी पेंशनर सिंह की खबम थोपत राइट फंगनबियु हाइदना मणिपुर गवर्नमेंट एम्प्लॉयीज सिंह मतंग कक्तन सिस वर्क स्ट्रक्चर थरगनी हाइना मणिपुर गवर्नमेंट सर्विसेज फेडरेशन की मैकेटी लौथोक्रे बिसिम थोंदो लेबा पेंशनर वेब यूनियन की संगलेन पांथोकिबा पाविंग उनबा अमदा गवर्नमेंट सर्विस फेडरेशन की प्रेसिडेंट ओबितरा मणिपुर स्टेट पेंशनर यूनियन की वर्किंग प्रेसिडेंट एन सरनम फोंदोकिबा मणिपुर स्टेट पेंशनर यूनियन मणिपुर गवर्नमेंट सर्विसेज फेडरेशन अमदी मणिपुर सेक्रेटरी सर्विसेज एसोसिएशन पुंग ओइना थौदांग लौदना स्टेट गवर्नमेंट एम्प्लॉयीज नुमित इनी की ओइबा कैजुअल लीव की खोंजंग चसन करबा मतुंग मणिपुर लेंगा की मैकेदगी रेस्पॉन्स अमत लागतबदगी ngsidagi horga matang kakta sis work stack chathaba horgani strike sida manipur secretariat services manipur pensioner union amadi manipur government services federation na mapung phana support togani matang kakta sis work stack ase manipur lenga ki makedagi warasim purakadabani habagi thajaba per lagadi wai sanabagi room adumak legani federation ki makedagi manipur lenga na thengkhang kya dagi aiba serol piduna awaba kya maunadana leiriba government employees sing amadi pensioner sing gi phom thokpa right sing phanganbiu haiduna takna duna lakwa sigi matang da wafam ama phawa pirakpa leitri hairi kangkok pide project phangtabadi kuki sing khamthengna ware naga sing satharak economic block ki mayuta kuki CSO sing khongjang chasan kre kuki militant sing naga micham taru phajang kra matang tamchin hat khebe thodo ganingda phudok tuna united naga council UNC gi miyeng makha da naga miyamna kuki sing matak satharak libe economic block ki na khamthengna warba kuki zomiyana block sing mayuta protest rally sat kre kuki sing naga na khongjang chasan libe mafam tamna thomjana na hona rakhi adubu security force ki make de tear gas sing kaptuna kuki sing adu tangkhai ki kuki civil society organization sing na kuki miyang lena liangmai community na makhoi gi mathakta economic blockade chathatuna nomi tangai phada polam sing pusalakwa thingbagi phungjang chasaliba asigi mayapta khongjang ama chatuna tangai phadaba polam sing athingba leitena pusalano demand chokre kuki CSO sing gi makai dagi naga na chasaliba economic blockade ki khongjang asina kuki jo misam miyam kham thengna awa pire maram asina wai sanaduna yasanaba ama purutuna tangai phadaba polam pusalakwa da athingba thamliba si lefana na mailena bo choritina thabok lokka dabani hairi economic blockade asina maram oidaga kangpokpida sakthong gas cylinder ama lupa 5,000 aduga cheng bag amada lupa 5,000 piduna misam miyam khamthena awa mayonare hairi committee on tribal unity koto gi banner makada kuki zo miyam no magi tangai pada polam sing pusalakda apan no pidana ba jiman tokduna kangpokpida khongjang sasan kre kuki zo miyam protest rally ama tamenglong dagi horaga gamki phaida leiba buffer zone phabu khongjang ama laki adubu kangla tombigi yodringai da kuki security force nam miyam adu tangkhaidana makhata na salan khide miyam tangkaina phana matam da security force tear gas cell amadi smoke bomb sing kachina ki hairi nongsumda leiramba yule pambagi lanmi sing lokthokre tarasaba IRB Tamkhre Imphal is ki nongsumda thamlamba pamai lusingba ULF ki chaniga mawdrang de suba batalengi lanmi sing lokthokre makhoi gi mahu tarasaba indian reserve batalengi person sing oina thamkhre amarom da ULF ki lanmi sing satkhidana ima ibel sing lambi thingbai khongjang sasan kre khongjang adu laksanaba security force na tear gas amadi smoke bomb kaptuna tangkai kre masing yamlo miyambu milu pirang lena MPA gi lanmi sing yafa thousal pidana thintokre kontrapong kendra manung chana leba nongsum amadi uyong puk ani gi lona lambi da ayuk angan badagi hauna ima ibel sing lambi thingduna pambai lusingba ULF ki lanmi sing mafam adu thadok tanabagi thingbai akan mathabuk chathaki MPA gi lanmi sing kumtharakpa thingnaba makai kya dagi mi sing thomjalakpa thingnaba security personnel sing na changlatana makai kya da barricade sing khaduna thanana honaki masida natana state force central force assam rifles amadi rap yana central force ki yamla personnel sing na phodo laktuna pamdaba thodok thoktanaba sasin thorang lokot ki